Ngaranumida weram phongkiba panam pause digi madu eba pau khara khangasaraka miyamda khudo tamjige BJP na Congress amadi Gandhi family ki badagi National Herald case pothorakpani Congress BJP ki manifesto da yawkiba point amata thabok to onthoi haina puthokpa ngamlabadi MLA famdagi tokpige Kemega Sandra BJP ni luchingba Central Lengana Congress Party amadi Gandhi family ki badagi National Herald case pothorakpani haina All India Congress Committee AICC gi wangangloi Eboke Metho Anthony na BJP bu maral sikhre Imphal gi biti rote leba Congress babanda ngasi pangthokiba pau gi mifam amada Metho Anthony na mathaki wafam asu phongdolatuna mahak na hai Congress Party gi luchingba Rahul Gandhi na Congress Party gi historic oiriba Gujarat session da BJP gi asoiba sing miyamda chapchana thamki Madugi matungda Prime Minister Narendra Modi amadi Home Minister Amit Shah na BJP gi ex-Rosa Majin ama oiriba Enforcement Directorate ED achi sidinaraga Congress Party ki mathakta aramba National Herald case laukhatuna Congress Parliamentary Party ki Chairperson Sonia Gandhi Opposition Leader Rahul Gandhi ki mathakta charge file torakhibani mahakna makha taraduna Center da leiriba Narendra Modi ni luchingba Lenga Asin Enforcement Directorate ki khutangda ahamba oina Congress Party amadi Gandhi family ki miyoisingda yamna ngakpa maungda sel amadi assets amadi transfer tawdabida money laundering case ama charge tawre Narendra Modi ni luchingba Lenga Asin Enforcement Directorate po Election Department on onthoktuna yamna ikaiba khangdaba amadi aramba maungda politics ki khudongchaba sijinari haina maral sikhi Prime Minister Narendra Modi amasung Home Minister Amit Shah gi political intimidation ki yamna lujadaba thong asi Congress Party na chapchana thengnagani achumbana mamaida soidina mai pakani haina su AICC gi wangangloi advocate Metho Anthony na phongdokhi paugi mifam aduda Manipur Pradesh Congress Committee MPCC gi President Kaisa Mega Sandra na hai National Herald gi matangda BJP Manipur Pradesh ki thongmi singamadi Lamlai Kendra gi MLA Ibomchana Sonia Gandhi amadi Rahul Gandhi gi mathakta chirakliba maral yumpham yaudabani BJP gi thong asida opposition party gi luchingba sing namthanaba chathaba thongni Manipur gi oinasu popular government leiringaida BJP lengang oidaba kaya haijinduna opposition gi MLA manga gi mathakta tonga case kaya pansinuna namthanaba thabak chathaduna lakhi Leibak manghanbana BJP na manghalaga Congress ta taisimagi thabak su chathaduna lakli lengalol haitraga amadi law and order ngakpa haitraga Congress ta taisimagi thabak BJP na chathaduna lakni haike mahak na hai thambal sanglena pangthokiba paugi mifam amada MLA Ibomchana National Herald ga mari lenina Supreme Court ta case chathari haikiba adu lana lamjingbani Supreme Court ta case amata chathaba leite ED na aramba yumpham da Rahul Gandhi amadi Sonia Gandhi da sasarokpagi matangda de case chathari MLA Ibomchana karigumba amada khangdana miyamda ngangba asi makhata na tawbiganu matungda nganglaba suningthina khanglaga amadi thijilaga ngangbiyu khangdaba singna tholaklaga ngangbadagi Manipur pungtoitoibani asiguma luchingba kaya tholakpadagi Manipur da PR lakpani Congress ta taisimagi thong makha chathabiganu haiki mahakna makhata na hai kumja lising aniga subna taraga mari amadi kumja lising aniga subna taraga tareta Center amadi state ta BJP lengak lakpada naha kaya thabak pigani haikharabasung ngasi phawa thabak to onthoktuna leide BJP gi manifesto da yawkiba point sing karamba point thabak to onthokkiba leikhre BJP gi manifesto da yawkiba point amada thabak to onthoi haina puthokpa ngamlabadi MLA oibadagi tokpige BJP gi manifesto da yawkiba point amada ngasi phawa thabak to onthoktre paugi mifam aduda CLP gi luchingba Hanigi Chief Minister Okram Ibobi amadi MPCC gi Vice President Haresho Gwasmi saruk yakhi makhatarapa pauda Pawitet High School gi phibam yengsilubada MLA KS Loken mai houna saokhre Wango Assembly Constituency gi oina school phaga ansi mission da yauriba Pawitet High School gi phibam kendra asigi MLA KS Loken na hakthengna yengsingkhre yengsimba aduda handakta sakhangdaba singna school asidagi tonga Polam khara huran khebagi thigatlingai cherakta school asigi nongna saba toilet amadi bathroom gi outlet sing thugairamba ubada MLA mai houna saubaga loinana maral leibasing athubada phagatuna cherakpi kani haikhrei
MLA gi khongsa aduda school asigi oja sing mama mapa school management committee amadi laikai miyam su puna phaminaduna school asibu mataw karamna hena phaba school ama ohengadagi haibagi matangda kupna khana nainaki pung amaram chathakiba mifam adu loiraba matungda MLA Loken na pamuisingda hai wangoi AC asi Manipurgi atopa constituency singke yengnabada hiram khudingda mangjin thahanabagi pandamda thabak tawduna lakli masigi manung chana hana mahiroi ningthina leiramdaba Paubite High School asi school phaga ansi misangi makhada nongna sengbalakpadagi ngaside mahiroi chamagani phurom leire lodina lakadaba sahi singdasu mahiroi hena tamhanaba school asi semgatnaba thorang tawre asiguma matam asida kanaguma kharana school lagi pochai huramba amane thuga yakhaibagi thabak chatharakpa tarani logdei lodina school asida kanaguma kharana work order gi wangbada thabak sunaba honariba asisu khudakta lepkadabani haike amaramda Paubite lamkhaidagi kokchai phawbagi lambi sembagi matangda MLA na makha taraduna lambi asi PMGSY gi makhada leiba lambi ni lambi asi nongna semnaba tender su lakliba me tarukta open tawragani tender asi open hek tawbaga lambi asi soidina semlagani maram asina miyamna haidiba matam asi phawbadi warabasu wana punangai menasi mahaki maikaidagi su hek yariba makai atuba matamda quality laina haidiba thaba asi hohannaba honagani haiki makha tarappa pauda Myanmar da Bomb thadarakpada Soklaba ZRA ki Cadre amasung Ccpur da phare Myanmar da nomai kamnaba amasung bomb thadarakpada Soklaba ZRA ki Cadre ne haiba mi ama India gi security force na Ccpur district ki Bihiyang dagi phare haire bomb thadarakpada gi Soklaba mi adugi maming Siyamun kawi leifam ne Myanmar gi tuithang dagi ne mahak Soklaba matung Ccpur gi district hospital da layingnaba purakhibani Pau asigi matung ina tha asigi kungi ayukta Myanmar da ZRA EC amasung CNA anigi marakta akan mamongda nomai kapnarakpaga loinana bomgi attack su tawrakhi thawdo aduda nakal animakta aso apan kaya yauki haire ZRA gi Soklaba Cadre sing adu Ccpur da purakhibani tha asigi kungi numidang pung 3 rom taba matamda ka hena Soklaba ZRA EC gi Cadre adu Siansi khulhana sukhangnaba Bihiyang T village ki khongna phawdo phawjin tawba lambi macha amada Ccpur district hospital tamna purakhibani numi adugi numidang pung 3 makharom taba matamda ambulance amana Soklaba mi ama security checkpost manakta pudna chatpa thengnaki ambulance adu check tawrubada siyamun hairiba Soklaba Cadre adu layengnaba puba oiramki hairi Soklaba ZRA gi Cadre adu golojana atai masak khangdaba mi kaya su security force na Bihiyang dagi phaki haire numi kharandigi mamangda Myanmar na PDF Cadre singna lotuna leiba Myanmar gi mafam kharada bomb thadaduna Cadre 12 hatki bomb thadarakpa aduda Soklaba kuki jo kangu singa dubo layingnabagi damak kuki khulai lombi KKL na India da puraktuna chaungna mateng pangki haire makha tarakpa pauda sahi anigi nupi macha ama helicopter da puraktuna layingkhre ngasi ayu angamba pung mangaga mini forum tarakpada Kamjong district ki Grihangkhul da sahi ani khakta ngairi binupi macha ama miss tuichut ising hapadeng amada tasimbagi pauta badagi Assam Rifles na mafam aduda changsinduna angang adubu aha laying piba khaknatana helicopter sizinaduna Mantipurkhida leiba IGAR South ki military hospital da puraktuna makhatana laying khre hairi